अखोई ngasi मियामना खौरांग ngainariba inaw Rizwan Malik to mahakse khoi interaction tawbagi tanja adu phangdabana marmorakanda inaw adu makhoi high command gi oiba aduga khoi gi security reason gi yamna maru oiba adumba do follow tawdaba yadabani na maram orakanda inaw Rizwan do haijaraga mahak tu khoi miyam mamangda amuktang utjagi haina khoine commitment pi khiba aduna maram oraga inawbu ngasi khoi miyam punna lepmin aduna miyam ga mamang da lepmin abani miyam na mahak kidamakta ai khoi gi prayer tawbiu blessing tawbiu wish tawbiu aduna mahak ki mafamda miyam na su matam punamakta support tawbidu na hena asumlaba thabuk thorom kayama khoi gi ima leba ki manipur gi aduga india sigi achauba contribution tawba hena ngamhan beiba oirasanu haina miyam punamakna su duaga loinana mahaki damakta punsi sangna nada yektana hen miyang be thabuk tawba ngamhan beba oirasanu haina dua yawiyu haidana yengbiriba punamaki pukning amuka hana chingsinjari aduna aikhoi mayam ima lebak na yai fare aduga Rizwan Malik na yai fare haiba amtang aikhoi ide slogan amtang laujage miyam punamaksu maduda comment like tawbira aga miyam na support tawbiyo ai amtang laujage ado aikhoi gi ngasigi Bir Chakra award de aikhoi kai khomne masawreba aigi dikha ne haijabatare miyam waru biroi aikhoi inaw Rizwan Malik so amuktang khut thangatuna ima lebak na yai fare haiba wafam adu haibada yauminase ima lebak na yai fare Rizwan Malik na yai fare thagatchare